Hingai manam moi kari woi. Nusi sab sera tu chung ju kai no ni. Koi to isu. Sa se kirong film tau ida. Lion. How? Kai chaloi no. Masak pa sai ne. Yam halai ne. Masak pa sai. Wah. Kan tare thau dai mai si de. Aya. Sak kan tau ni sing na tu. Ai ma. Hoi ma. Ai sinu pi tam hedan ban pi jani si de. Hoi ma, ai kan tau ri sa. Sinu pi si de. Masih dan si ma halo ya de. Sinu pi si khang ni si. Nang bu kai dai no. Ai sai de gine. Sai de ya. Ku kai mo la oi ni. Ngai si irang am tau ri. Kan nang dang si to kan kana ngai mi no. Nang ngai mi ne. Asing bu ya. Nang dei ka mai khangi ba. Khangi na. Mai si ngon nang hau jo soi da mani khangi na. Ai si no pi ngang si kya lap ta kya interest lai ta ba. Adu gi si sum. No pi si koi da lai ba nga hang gai. Da nang theng na dai okhan an sum khalai. Adudi ai ga khangnar si kai no. Ha. Na nupa koi dro. Koi de ai di single ne. Single ne. Ta sa si sap sa re ko. Ado nang kai no ado ai di ne. Ngasi mai ta sianing nga bai ta. Nang nupi lai du de. Ai. Si bo ai nupi gi spy goi chalo. Ai si de ai nupi nang mai tor ki na. Si de tang ai kan da da. Ado ai di. Yani kan toro si. Ai si lap ta ga interest ai di ai nupi lai je. Ai khang na lai je. Ado ai di nang nupi le su nang nu singo. Masih soidre. Ai nupi gi spy sok soidre ma se. Admai ta kon. Ai nupi ngang na tata pa ya bante. Ai di ne one love one side adi one kill. Ai nupi ai true love. Ai nupi ai matanda ne. Atopa ai atopa nupi kan ai sang ba ya nate. Aduna nang sune ai gi lambi ne. Sungi la kan. Oi ma. Kina ko sa se. Ano pasang kre. Ko sa se pasang kre. Nang nupi tu ga. Ai lam Ha? Ngamoy. Nang nupi tong haraga. Ai lo gin ha gi dai ne. Tong sana ba ne. Ai ko sim ta thada han biyo. Ai long ngam ni ngamoy. Ngamoy. Ai ngamoy. Ngamoy. Ha? Ngamoy. Tanja si mangan ba yaroy? Hagidan! Hai. Oi mangan lagi ta jasi are. Ai gon oi ta bangang ba yaro? Yate. Nupa di mari. Nupa thokpa. Nang ngasi dai ni ai ga koina da. Ai nupi ma lai dudi. Nang nupi to na nungdin da unaro? Ai na ngasi lai pa timing se. Sida nang lao. Ai una ba. Hoi ai laki. Aduga nang na karinguba nang nupi da hek haido ba. Nang inangak se pan hek laga. Nathibong na rin ko thoga ina. Cha thoga ni. Hoi haido ai. Haido se roi. Chalo. Ise se rage. Ito, nana akwai da laiji kuɗi ko. Kuyi re po. Sa yi shin dam dale. Nan ngare shi ki to ku janate. Sa ba di masai da. Tao nang kise. Bhai. Nang ne man phari he. Singi ta. Oh. Se. Noni da ne. Ngasai phadam dam birang ge paw ma. Lai wa gum bani ko. Noi ta udo bu ama ma theng ja pase. Singi taw di kya khang ja da bani na hayang soi ngam throk pu yai. Aduna ma che. Na section sena bi ko. Kai dau ro ge je. Hai. Ko sigi lambi lo sam dai gi noni he ju thau halapam na ma kha pani ko wi pani to hanum khong gi to.
มันจะบุญนุพีมาถอยเนี่ยเท่า บุญมันบีมา บุญนุพีถอยเนี่ย กะรีเอปะปุดนูพี่ถอยปะ ถอยเท่าเท่าจริงๆเท่าบุญใจเช่นั่นที่ข้างมวยบอกว่าน้อยโดนที่กะดีหายมันข้างเดียวบอกว่าเช่บุญอันสาธิพิจังเช่ไอ้หนูที่เทนนี่บุษต้องน้อยเทนนั่นได้บ่อยู่ก็มีกันเช่มึงถ้าปีน่ะมาที่มึงก็จะเจ็ดลิงกันจะทบปีอะดูกันเนี่ยมายามสาธิผมนะก็ไม่ต้องกินเช่มาไม่ตกสิมาไม่เช่มาไม่นักหนามันเช่ก็ฟังตัวก็มันพูดยังตัวอะดูนักหนามันจะมานักหนามันไม่รู้พิมพ์เช่อะใช่ยังเหรอเช่ นุยกี้ไม่เตกี้บุษนักน้ำมาพัชระกะ โอ้นักหนามันทีบ นักน้ำมาทีปะโอเอเน่ อีต้องจะนุพี่ฟังดีได้เนี่ยอีต้องมาดูโลกที่เราเฉลยบนนั่งเลยชั่วโมงเลยกระไรที่ยาที่นั่นเตะตา ลูกสิพาดิดิ บุตรบุญนูพี่โอ้ยนั่นเราที่ไอดีอิชไม่ มาสิว่ากันนะให้มาสิ่งนี้ก็นั่งน่ะช่วยเลยต้องน้องมันติดต้องชาปวดซานิงมันชาช่วยปวดเตะ ชาติตอมแม่ปอตัวพอพี่ดีตอมเตปะ โอ้อะดูดินับพันนี่เนี่ยจะลงให้พี่เขาเก็ไอ้ผู้ชิบบอกทำบิรุเกมาดูมาดูเงาดิพารียูที่ยูท่าเทคนิคหลักปนเอปะมาดูให้บิรุเกเป่าสิก็ อะตัวไอ้ดิตาดิ ไอ้ให้บิเชงมัน อะตัวเขาเรียนตั้งหลักเอ ดิเฮเรนบุตรยังจ้ะ ยิงไปใหญ่เกินเนาะอีเต้านักคอยน้องกีปตินักน้ำมาพัชระกะนักน้ำมาทีปะโอเอเน่อะคอยน้องกีปติก็อาชีมิเชลล์ถอยก็อุทักตะตงก็อู้หายเน่หน่วยกิตีกระมตกปลาเรียงก็ใส่กิโตนักน้ำมาจ้าก็นักน้ำมาพัชระไอ้ยามยิงเน่เต้า ยังบุตรนั่งดูมาเลยนะเพราะนั้นยังมาให้ต่อไอ้มาว่าเราวิดีโอกี่วิดีโอ มานะหายปะต่อเราการที่เราอยู่เราสลับ ลูกสิก็ยามจัดทีแบบบุตรโอ้ยนะ อีเต้ามานะหายปะต่อไอ้ที่วารีมาเลยด่ะ เฮ้ยว่าทีนี้อยู่ให้เนาะกันต้องหนูเชื่อมาถูกพูดเลยมั้งดิ ภาษาเตต้า วันนี้ยังสิหรอยามรับดู一些来的အခွင့်ရှိဒါရှေ့အခွင့်နုံမခါဟောဘရှိပရင်တော့အစီဘူထိုပရနဲ့ สกันให้หน่อยวัดที่วันนี้ လိုက်ဝနဒီထွေဟိုင်ပါ ส่วนที่ได้เนี่ยแม่หน่วยจะสั่นอะไรนี่หลังนั่นนี่ သူနခနာမနဲ့ဖာနဖတ်တူဖာနထန်တော့လားအဲ့တော့နခနာမဆောနော်အထွေထွေအေးစင်ကြီးတော့တယ် หายเนี่ยงาสากีมาคุยจอมปนปาโตอะตุนาตัมปัตติอิส အဲ့တော့ ให้ฉันในนี่แม่หน่วยอ่างมันใส่แต่หน่วยดมานะสั่นอะไรดูพวกไอ้เนาะอันตาดีมานะพวกกูเด้ အဲ့တော့မနပေါက်တမ်နေဟိုင်တော့အခွင့်တန်းနေတဲ့ပါဘူးရှိဘဒူတမ်နေဟိုင် อะตุโอยภาษาละเนี่ย ဒိုတီဘရင်အခွင့်ရှိတဲ့ဟင်ကြ ไอ้ชูจินิเงเนี่ย ရှေ့ထားတူမင်းရှေ့စံခရငါနထုံဟိုရင်ဒီအီဗန်နီထောက်ချက်တူလေးနေတာ โอ้ยอันนี้สิ่งที่พุ่งอ่ะกระชุกขันลุ้นไลออนนั่นเนี่ยนั่งกันโน้บสิลักปะดูเนี่ยหลังนั่นนี่กระชุกกิรุนก็ กีปีเตตาไอเจอะคอยติไม่เอาเทงนั่นก็ไหลเนี่ย มาหน่ามุเห็นจะเลย ကီဒမ်နေကီဒမ်ရှင်နန်ပိုင်ကတော့မဟာနာမမန်းထားကင်းလောလောယုံချင်လောရှေ့စံအန်ထုံကို โอ้โห လော 能海外都跟他才是比较厉害，那你回去嘛，他们就不该的不那你的。 เลยข้างบ่มาเนี่ยไอ้ที่มุตังแต่ให้เทงแบบกันมาไอ้ที่พากันเนี่ยมาคุกตะกับไปให้เลยดูก็ปาคนก็ซีซันเนี่ยไอ้ที่ข้างบ่น่าจะจัดทุกกันเนี่ยได้บ่ 能产来着， มีจานเนี่ยที่กีตาร์ไปอยู่ 那你刚刚我啥包的回去，赶紧不他的记者的嘛，他们那能不那马来西亚和你的该那你的。 มีไอ้จัดทุกกันนี่แต่ที่นั่งจัดทุกกันนี่ไอ้เนี่ยให้แต่ที่นั่งนั่งทุกกันนี่ก็ให้เรียกว่าข้างบ่ 能呢，ตุ้ม的那忙哎，เกมชนะไป那ปุ่นชิดเกมชนะไป那ว่าขั้นตาเลยแบบ มาเลยข้างนี้นั่งจะเทงไหนที่นั่งจะกินนี่ จะชิ้นไหนก็ดูดิอ่ะไม่ใบจะไม่ได้ชิ้นเดียวทุกเรื่องกันเนี่ย มาเลยข้างนี้ นั่งนะกระดิ่งมันนั่งกินไปได้ให้ตัวมานั่งกินนั่งเสร็จปั๊บแล้วก็ นั่นกันเนาะไอ้หนูจีนั่งคนไทยอยู่ตัวหันตัวอมตาหันตัวไอ้ยาโรย ที่มีจะมาคุกเศร้าคนเลยก็ ไอ้ ยอม ชีรนี่ไอ้ชีรนี่นั่งคนไทยหนูจีให้กินตัวเลยกูนั่นเลยกูมั่งเลยกูข้างเด็กไอ้ยาให้ดีกูไอ้แบบนี้ไอ้กูนั่นเลย นั่นนี่ก็น้ำตัวเลยนั่นคุยกัน มาเนี่ยมาเนี่ยคนตานั่งกับคนนี้คนนี้พี่ตาไอ้นั่นสมัยนั้นปะคนไทยไอ้นั่นนั่งกูถูไอ้เจ้าให้ตัวกูตาไอ้เงือกทัดอะไรที่พงที่นี่กูโทรกับมันซะนี่ไอ้นี่ไอ้นี่ ไอ้ตัวแกบุตรไอ้โดยฉันแก นั่งคนนี้จะไม่ได้ใช่กะ จะไม่ได้สิล่ะ นั่งทัดอะไรกันเนี่ยเอาสิที่อารมณ์นุ่งดังอันที่ทุลอยนุ่งดังแต่นี่ จะไม่ได้สิไอ้กูถูกเลย ಅದು ಹೊರಗೆ ಐ ನೋಯ್ತು ಲಾಕೆ ಅದು ಜಮೀನು ಸಿಕ್ಕೋ ಅದು ಏ ಹೊರಗೆ ಮಾ ಥೋಲೋಯ್ತು ಸಿನು ದಿನ ಕೋ นึงดีเหรอคอยบ้างเอาเพลงกับคนเนอร์ในจะได้ใกล้มาหยวน ನಂಗೆ ಜೋರೆ ನೆ ಕೀರ ಸಿಂಗ್ ಇದೆ ನಂಗೆ ತಗೋ ನಂಗೆ เฮ้ยเนี่ยวันนี้จะชินเนี่ย ಚಲೋ လောတူမနာဘူထွေဟိုင်တော့စားချင်ခန်းပါ สายตราปุลลาเปียลาอามาถอยหายปะต่อ စားချင်
นั่นกี่เปล่า cái tao không phải cái kia tao này tao cái chính tao số lại là bên đó à kia bà phao tiền nè เผาดีอ่ะกี่เราที่บุกเจออินเจลอยกี่ตัวอ่ะไอ้ดิขนมเผาเลยทำไมหุ่นกระดังก็ชงตัวว่าขนมตัวเลยเราไอ้ดิกี่เนี่ยอะไรตัว ít tao cái đâu phải cái kia thôi nè nâng nè ít tao sinh ít tao lên ngay tao nâng nè cái đâu phải cái kia thôi nè hai này มาเพิ่มจะให้นาบีมาเพิ่มนี่ ใช่anh ngon tao nè ta ăn mà bì này tao ai bị thi bị rồi tao cái này bút cái tao lại mà thìn cái tao sắc là khang bay tao ไอ้ดิทางช่างไปดิกี่เลยตัว cái nó sao không mà phang người ta อะไรสิกันเนาะ ê shake pin nó rồi tao โอ้ยโอ้ยใกล้จะชิบปีเนาะ phá ra cái giá trị tao how phân nè นั่งกินนาทีวงเราตัวสิเดี๋ยวเล่าเจ้าพารุนเหรอปะ là cái nội tao tao biết là phá xe ไอ้เนี่ยใช้จะรู้เยอะตรงไอ้ดิกี่นี่อะไรอีต่อ这是狼ไอ้เนี่ยใช้จะรู้เยอะตรงฮะนั่น是比你的呢ไอ้สิทุกคนนี่จะขังยังปะ用俺这来用得先解决的呢那不是比你的 Ay yung malain niya dahil niya. Ay, iba na ba doon ay sadya Yung mo, yung mo, yung mo. Yung mo. Ay, si sadya na ay nanati ay. Ay, pazabara. Yung doon ba? Yung na hakay gina. Yung doon ba? 부지제 nga 시동인 강 피로. Karingin kang bigla! Ay, nandiyan Mang, tayo ni. Namtibam yaw rin ng hatok piyag. Salo ng Manam yun namana ba puro chalo. Sana ke. Pus! 타고 또 그래. 거기. Pus! 까리 넣었다고 그래 고기 줘. Play! Pus! Play! Pus! Play! Pus! Play! Pus! Play! Pus! Play! 다. cái rồi bra 나 싫어 봐. chi tiệt tao 호글러 님 주실러. cái sao cái 님 주실러. 아이 내 짱이 잘다. ꯃꯔꯨꯏꯅꯦ ꯇꯧꯔꯤꯁꯤꯅꯅꯦ ꯁꯨꯡꯆꯥꯎ ꯍꯦꯛ ꯆꯥꯎꯗꯦ ꯑꯩ ꯅꯨꯄꯥꯒ ꯍꯦꯛ ꯃꯥꯟꯅꯔꯅ ꯉꯔꯥꯡꯗꯤ ꯀꯗꯥꯏ ꯆꯠꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯑꯁ ꯃꯣꯟꯗꯥꯕꯤ ꯅꯪ ꯉꯔꯥꯡꯗꯤ ꯀꯥꯏ ꯆꯠꯂꯤꯕ ꯑꯁ ꯉꯔꯥꯡ ꯑꯍꯤꯡ ꯑꯩ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯅ ꯀꯩ ꯇꯧꯗꯧꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯣꯡꯃꯀꯥ ꯌꯥꯝ ꯍꯧꯗꯣ ꯈꯪꯉꯤꯗꯅ ꯑꯁ ꯑꯗꯨꯗ ꯕꯨꯠ ꯑꯃ ꯊꯦꯡꯅꯩꯅꯤꯅꯦ ꯆꯠꯊꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯗꯤ ꯕꯨꯠ ꯑꯁꯥꯝ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯏꯁ ꯕꯨꯠꯇꯣ ꯅꯪ ꯊꯦꯡꯅꯗ ꯇꯧꯏꯅꯤ ꯑꯩꯗꯤ ꯊꯦꯡꯅꯔꯝꯃꯦ ꯇꯪꯈꯥꯏ ꯑꯃꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯃꯥꯜꯂꯤ ꯇꯪꯈꯥꯏ ꯑꯃꯅ ꯕꯨꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯐꯖꯕꯗꯨꯗ ꯉꯥꯎꯔꯕ ꯑꯁ ꯍꯥ ꯅꯪ ꯐꯖꯕꯗꯨꯗ ꯉꯥꯎꯔꯕ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯄꯣꯠꯇꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯅꯠꯇꯦꯍꯦ ꯑꯩ ꯀꯤꯃꯟꯅꯅꯦ ꯉꯔꯥꯡꯗꯣ ꯑꯗꯨꯝ ꯆꯦꯜꯂꯦꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯗꯥ ꯄꯨꯟꯁꯤꯕꯣꯏꯗꯣ ꯑꯗꯨꯗ ꯂꯦꯛꯑꯦ ꯅꯪ ꯑꯩꯗꯤ ꯇꯪꯈꯥꯏ ꯑꯃ ꯐꯖꯕꯗꯨꯗ ꯉꯥꯎꯔꯤꯔ ꯈꯜꯂꯨꯔꯒ ꯀꯥꯏꯗꯩꯅꯣ ꯅꯉꯣꯟꯗ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦꯗ ꯑꯁ ꯇꯪꯈꯥꯏ ꯑꯃꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤꯍꯦ ꯕꯨꯠꯇꯣ ꯑꯗꯨ ꯅꯪ ꯉꯔꯥꯡꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯑꯁ ꯅꯪ ꯑꯗꯨꯒ ꯀꯣꯟꯅ ꯇꯧ ꯆꯥ ꯑꯝꯇ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯇꯥ ꯂꯥꯏꯌꯣꯟꯅ ꯍꯥꯏꯕ ꯖꯒꯥꯗ ꯌꯧꯗꯤ ꯌꯧꯔꯤꯁꯦ ꯇꯗꯤ ꯇꯝꯅꯔꯛꯇꯤꯁꯦ ꯕꯨꯠꯀꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯎꯕꯗ ꯀꯤꯔꯕ ꯀꯩꯅꯣ ꯂꯣꯏ ꯀꯤꯔ ꯄꯣꯠꯅꯤꯗ ꯑꯩꯗꯤ ꯀꯤꯕ ꯌꯥꯗꯦ ꯀꯤꯕꯤꯗꯦꯗ ꯑꯩꯗꯤ Kigano, kigano. ꯀꯤꯗꯦꯗ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯪ ꯊꯣꯛꯂꯛꯑꯒ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ
무토해. 이 공지 파래. 이 공지 잡혀야 돼. Nangbu pakangla, panggangla. Ini pegang deh, lebih tinggi. Ay, lupiabra. Ya deh, Nangbu pakangba. nang di selebriti nih, but selebriti. Sondi! Selebriti, Kaino celebrity de. bagi selebriti hai bani. Nang lupido, kay nagaga. Ay lawang hanggat ka. Muai, Ani lon ba dingam gadra? ingat muai. Asa dinang! Ano ba na? Nandari. Ay na opsan biba am tanang yadra pa nina. Karamba khusi pa. Manang siti. Nangon na yahay pa di? Tinamdo. Nang di karigi thipa jali ba? Bagi. Karigi! Nanggi manam sa imonda. Unhealthy oy. Kung thang ya deh. Chalo yare. Ay nalan boy na mi. ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯈꯨꯠ ꯁꯥꯒꯁꯦ ꯇꯪꯉꯧ ꯇꯁꯥꯡ ꯄꯣꯔꯣꯛ ꯉꯧꯗꯅ ꯐꯖꯔꯝꯕꯅꯦꯕ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯕꯣꯔꯥ ꯍꯧꯕꯗ ꯊꯥꯎ ꯈꯔ ꯆꯣꯡ ꯑꯦꯛꯁꯤꯗꯦꯟ ꯈꯔ ꯊꯣꯛ ꯈꯨꯠ ꯁꯥꯒꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯤꯕꯨ ꯌꯦꯡꯉꯣꯅꯦ ꯉꯥꯔꯤ ꯈꯔ ꯇꯩꯁꯜꯂ ꯍꯧꯗꯣꯡꯗ ꯄꯤꯖꯕꯐꯥꯎ ꯆꯥꯔꯣꯏꯕ ꯈꯨꯠꯆꯤꯟꯁꯤꯁꯨ ꯆꯥꯎꯕꯅ ꯂꯣꯏꯔꯦꯅꯦ ꯑꯝꯇ ꯀꯛꯄꯅꯦ ꯇꯧꯔꯤꯁꯦ Bia. Se. Se em tu doce. ꯁꯨꯒꯦ Hey. Khuyên lịch cái gì? Anh đang mua thì cái nó tàu tàu này. ꯀꯩꯗꯧꯔꯒꯦ Mà mang được đi. Ta lại nên muốn hai mươi cái thắt dâm. ꯀꯩꯅꯣ Bây ꯍꯥꯏꯁꯦ giờ thì ngang sẽ muốn để ta thêm được cái vấn đề. ꯀꯩꯅꯣ ꯊꯦꯡꯅꯩꯕꯣ Khuyên lịch cái gì? Nó bỏ cái thằng này lắc na vào nó pi ra. Cái nó không được mà gì mà sắc u được mà gì lấy đi. ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯥꯏꯗꯒꯤ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯦ ꯇꯥꯂꯦꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯊꯦꯡꯅꯔꯕꯣ ꯍꯥꯏꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯅꯤꯅꯦ ꯀꯩꯗꯧꯔꯛꯏꯕ ꯁꯝꯗꯕꯨ ꯀꯣꯛꯇꯕꯨ ꯄꯥꯏꯔꯛꯄ꯭ꯔꯣ ꯃꯥꯏꯗꯕꯨ ꯅꯥꯟꯕ꯭ꯔꯣ ꯈꯣꯟꯖꯦꯜꯗꯤ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯄꯤꯔꯣ ꯃꯁꯛꯁꯤ ꯌꯦꯡꯕꯗꯅ ꯅꯨꯄꯤ ꯇꯪꯈꯥꯏ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯀꯩꯅꯣꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯝꯕ ꯑꯃ ꯌꯥꯎꯔꯤꯕ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯄꯪꯊꯔꯨꯏ ꯑꯣꯏꯔꯝꯅꯤ ꯑꯁ ꯀꯗꯥꯏꯗꯤ ꯄꯪꯗꯕꯅꯣ ꯊꯥꯕꯜ ꯅꯨꯄꯤꯒ ꯃꯆꯨꯗꯒꯩ ꯀꯣꯏꯗꯅꯒ ꯇꯧꯔꯝꯃꯗꯤ ꯅꯪ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯊꯥꯕꯜ ꯆꯨꯗꯒꯩ ꯆꯦꯜꯂꯛꯑꯒ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯑꯩꯅ ꯉꯔꯥꯡꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯉꯣꯟꯗ ꯅꯪ ꯇꯨꯝꯕ ꯂꯩꯔꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯤꯗ꯭ꯔꯝ ꯃꯤ ꯀꯌꯥ ꯊꯦꯡꯅꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯃꯅꯤ ꯊꯦꯡꯅꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯇꯥꯂꯦꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯉꯔꯥꯡꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯦꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯕꯨꯠ ꯂꯩꯌꯦ ꯊꯥꯖꯗꯦꯗ ꯊꯥꯖꯗꯕꯗꯣ ꯊꯦꯡꯅꯔꯀꯥꯟ ꯈꯪꯒꯅꯤ ꯑꯗꯣ ꯑꯝꯇ ꯆꯠꯀꯦ ꯑꯝꯇ ꯄꯨꯕꯤꯒꯦꯔꯥ ꯅꯨꯄꯤꯗꯗꯤ ꯀꯌꯥ ꯇꯧꯗꯦ ꯍꯥꯏꯔꯤꯌꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯥꯝꯕ ꯂꯩꯀꯥꯏꯗ ꯕꯨꯠꯂꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯁ ꯈꯪꯗꯦꯅꯦ ꯂꯩꯀꯥꯏꯗ ꯍꯥꯏꯔꯒ ꯁꯤꯁꯦ ꯐꯖꯅ ꯀꯨꯞꯅ ꯑꯝꯇꯪ ꯌꯦꯡꯊꯣꯛꯇ꯭ꯔꯒꯗꯤ ꯅꯨꯡꯗꯥꯡꯗꯅꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯏꯅꯦ ꯑꯗꯨ ꯐꯔꯦ ꯅꯪ ꯐꯨꯔꯤꯠꯇꯣ ꯈꯪꯒꯥꯎꯗꯣ ꯑꯝꯇ ꯁꯨꯗꯣꯛꯑꯝꯃꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯍꯣꯏ ꯑꯗꯣ ꯅꯨꯡꯗꯥꯡꯗꯒ ꯆꯠꯊꯣꯛꯑꯅꯨꯀꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯜꯂꯗꯕꯅꯤ Kino? ꯑꯩꯅꯦ ꯖꯒꯥꯁꯤ ꯌꯧꯔꯝꯗꯥꯏꯁꯤꯗ ꯏꯁꯥꯁꯤ ꯁꯣꯟꯊꯔꯒ ꯇꯣ ꯀꯂꯥꯛꯀꯥꯁꯤ ꯇꯦꯛ ꯈꯣꯠꯂꯛꯏꯁꯤ ꯑꯃꯨꯛꯇꯣ ꯑꯩ ꯏꯁꯥꯁꯦ ꯄꯠꯊꯔꯛꯑꯦ ꯇꯣ ꯅꯨꯄꯤ ꯑꯗꯦ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯗꯧ ꯃꯇꯝꯁꯤ ꯅꯪꯒꯤꯅ ꯇꯧꯗꯨ ꯎꯗꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯃꯟꯗꯧ ꯅꯪ ꯎꯅꯁꯤꯜꯂꯛꯑꯣ ꯍꯥꯏꯅꯦ ꯀꯔꯤ ꯑꯣ ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯗꯦꯠ ꯊꯥꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯕꯅꯦꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗ ꯑꯩꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯠꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯍꯥꯠꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯤꯅꯦ ꯃꯥꯅ ꯑꯩ ꯍꯥꯠꯄꯅ ꯍꯥꯠꯄ ꯑꯩꯅ ꯃꯥ ꯍꯥꯠꯄ꯭ꯔꯥ ꯑꯃ ꯃꯤꯗꯤ ꯇꯧꯔꯅꯤ ꯕꯨꯠꯅꯦ ꯑꯣꯏꯖꯅꯨ ꯃꯥꯟꯅ ꯌꯥꯔꯣꯏꯌꯦ ꯃꯈꯧꯔꯤꯁꯦ ꯑꯝꯇ ꯄꯦꯠ ꯂꯥꯎ ꯃꯦꯠꯈꯥꯏꯔ ꯍꯥꯠꯀꯦ ꯑꯩ ꯏꯁꯥꯁꯦ ꯁꯣꯟꯊꯔꯛꯑꯦ ꯑꯩꯁꯦ ꯄꯨꯒ ꯂꯥꯛꯑꯣ ꯑꯩ ꯀꯣꯜꯂꯣ ꯌꯥꯅꯤ ꯄꯣꯗꯁꯨ
ꯃꯐꯝꯗꯨ ꯌꯧꯔꯒꯅꯦ ꯍꯜꯂꯛꯄ ꯐꯥꯎ ꯑꯩ ꯅꯪ ꯐ꯭ꯔꯤꯖꯇ ꯊꯥꯗꯣꯛꯏꯀꯣ ꯑꯩ ꯌꯥꯔꯣ ꯂꯥꯛꯑꯣ ꯁꯤꯁ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯒꯩ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯄ ꯈꯪꯒꯅꯤ ꯅꯪ ꯁꯤꯗ ꯂꯥꯛꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯔꯕ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯀꯥꯏꯗ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯃꯥꯡꯅ ꯍꯟꯒꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤ ꯌꯦꯡꯉꯣ ꯇꯨ ꯀꯗꯥꯏꯗꯅꯣ ꯀꯩꯅꯣ ꯁꯤꯗ ꯑꯃ ꯁꯥꯏꯗ ꯅꯪꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯉꯥꯎꯔꯒ ꯀꯝ ꯇꯧꯔꯤꯅꯦ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯁꯤꯡꯅꯔꯦꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯁꯤꯡꯅꯔꯦ ꯑꯩ ꯊꯥꯗꯣꯛꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯩꯅ ꯅꯪ ꯅꯨꯄꯤ ꯄꯨꯔꯛꯄꯗ ꯅꯨꯄꯤꯗ ꯈꯪꯍꯟꯕꯗ ꯅꯪ ꯑꯩꯅ ꯀꯩ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯄꯤꯔꯤꯗꯨꯕꯣ ꯌꯥꯅꯤꯡꯉꯤꯅꯣ ꯍꯩꯃꯥ ꯍꯩꯃꯥ ꯑꯩꯅ ꯀꯩ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯑꯩꯕꯨ ꯀꯤꯁꯜꯂꯛꯑꯦꯃꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯁꯤꯕꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝꯅ ꯊꯥꯗꯣꯛꯁꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯥꯎ ꯃꯆꯤꯟꯁꯤ ꯃꯦꯟꯁꯤꯜꯂꯨꯔꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯦ ꯊꯦꯝꯗꯕ ꯌꯥꯔꯣꯏ ꯊꯦꯝꯃꯒꯦ ꯀꯩꯅꯣ ꯊꯦꯝꯗꯣꯏꯗꯤ ꯅꯠꯇꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕꯣ ꯁꯣꯝꯗꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯨꯕꯣ ꯅꯪ ꯑꯩꯉꯣꯟꯗ ꯇꯥ ꯇꯧꯔꯛꯀꯅꯨ ꯕꯨꯠꯁꯤꯗꯤ ꯀꯗꯔ ꯌꯥꯗꯦꯅꯦ ꯑꯩꯅ ꯅꯠꯇꯤꯌꯦ ꯃꯥꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯥꯏꯈꯤꯕꯅꯦ ꯅꯩꯈꯦꯠꯇꯣ ꯁꯦꯒꯥꯏꯔꯒ ꯆꯥꯊꯣꯛꯀꯦ ꯁꯦꯒꯥꯏꯒꯅꯨ ꯈꯣꯠꯇꯣꯛꯀꯅꯨ ꯑꯩ ꯈꯣꯠꯇꯣꯛꯀꯅꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯈꯣꯠꯇꯣꯛꯀꯅꯨ ꯂꯩꯊꯒꯅꯨ ꯑꯩ ꯅꯨꯄꯥꯒꯤ ꯁꯨꯝ ꯆꯤꯡꯅꯔꯦ ꯂꯩꯊꯒꯅꯨ ꯑꯁꯦꯡꯕꯩ ꯅꯪꯗꯤ ꯕꯨꯠꯂꯕ ꯁꯤꯗ ꯂꯩꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯌꯦꯡꯉꯣ ꯇꯨꯁꯤ ꯇꯤꯟꯁꯤꯟꯒꯦ ꯑꯁꯤ ꯆꯠꯂꯣ ꯆꯠꯂꯣ ꯁꯣꯔꯝꯁꯤꯒ ꯅꯝꯊꯤ ꯑꯩ ꯈꯣꯡꯁꯦ ꯂꯦꯡꯕ ꯌꯥꯗꯤꯌꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯩꯅ ꯊꯥꯔꯕꯅꯤ ꯅꯪ ꯃꯊꯪꯗ ꯈꯣꯡ ꯁꯦꯒꯥꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯁꯣ ꯊꯤꯡꯉꯦ ꯂꯩꯔꯣ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯃꯤꯅꯥꯏ ꯂꯨꯅꯥꯏ ꯅꯨꯄꯤꯔꯦ ꯅꯪꯕꯨ ꯀꯣꯏꯔꯒ ꯆꯠꯁꯤꯗ ꯀꯩꯝ ꯇꯧꯔꯣꯏ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯣ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯕꯨꯠꯁꯤꯕꯨ ꯊꯤꯖꯤꯟ ꯊꯣꯛꯂꯛꯏꯁꯤꯕꯨ ꯅꯪꯕꯨ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯥꯏꯅꯦ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯪꯗꯒ꯭ꯔꯤꯗꯣ ꯅꯪꯕꯨ ꯀꯣꯏꯔ ꯆꯠꯁꯤꯃꯤ ꯅꯪꯕꯨ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯁ꯭ꯋꯥꯏꯗꯔꯣ ꯀꯥꯏꯗꯅꯣ ꯁꯥꯏꯗꯅꯤꯃꯦ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣ ꯁ꯭ꯋꯥꯏꯗꯔꯣ ꯀꯥꯏꯗꯅꯣ ꯆꯠꯂꯁꯤꯗ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯌꯦꯡꯒꯦ ꯑꯩ ꯀꯥꯏꯗꯅꯣ ꯅꯣꯡꯃꯪꯈꯥ ꯃꯈꯣꯡ ꯍꯥꯏꯗꯥꯏꯅꯦ ꯃꯈꯥꯗꯒ ꯂꯩꯖꯥꯠꯂꯣ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯇ ꯂꯩꯕ ꯎꯗꯤꯌꯦ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯩꯅꯣ ꯃꯥꯅ ꯃꯉꯛꯁꯤ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯉꯛ ꯅꯥꯔꯕꯣ ꯀꯅꯥꯝ ꯂꯩꯁꯨ ꯂꯩꯇꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯅꯪ ꯁꯥꯔꯩ ꯍꯧꯔꯕꯣ ꯑꯩ ꯅꯨꯄꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯨꯄꯤ ꯄꯣꯔꯛꯏ ꯀꯩꯒꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯄꯣꯔꯛꯏꯗꯤ ꯑꯩ ꯂꯥꯟꯖꯔꯤ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯅꯥꯝ ꯂꯩꯁꯨ ꯂꯩꯇꯅ ꯀꯩꯅꯣ ꯑꯁ ꯌꯦꯡꯅꯤꯡꯗꯦꯍꯦ ꯌꯥꯝꯅ ꯁꯩꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯉꯥꯎꯔꯕꯣ ꯅꯪ ꯑꯩꯃꯥ ꯑꯃꯨꯛꯀꯁꯨ ꯅꯣꯛꯑꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯑꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯍꯩꯃꯥ ꯐꯩꯖꯩ ꯆꯤꯡꯉꯗꯅ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯊꯤꯈ꯭ꯔꯦ ꯁꯩꯗ ꯑꯁꯦꯡꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ ꯃꯥꯏꯁꯤꯕꯨ ꯑꯩ ꯎꯍꯟꯗꯕꯤꯗ ꯑꯩꯅ ꯐꯖꯅ ꯎꯍꯜꯂꯤ ꯖꯥꯠꯂꯣ ꯍꯥꯏꯒꯨꯝꯗꯅ ꯂꯥꯏ ꯇꯤꯟꯒ ꯊꯣꯛꯑꯖꯥꯠꯂꯣ ꯁꯤꯕꯣ ꯐꯩꯖꯩ ꯆꯤꯡꯉꯗꯅ ꯂꯥꯏ ꯇꯤꯟ ꯂꯩꯔꯗꯤ ꯐꯤꯁꯦ ꯀꯟꯊꯣꯛꯑꯣ ꯍꯥꯏꯅꯕꯅꯦ ꯑꯀꯣꯏꯕꯁꯦ ꯑꯝꯇ ꯀꯟꯊꯣꯛꯀꯦ ꯆꯠꯂꯣ ꯐꯔꯕꯣ ꯊꯥꯕꯤꯔꯕꯅꯤ ꯑꯩꯅ
ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯑꯀꯥꯟꯗ ꯈꯪ ꯅꯪ ꯆꯠꯈ꯭ꯔꯕꯣ ꯀꯩꯅꯣ ꯅꯪꯗꯣ ꯑꯁꯦꯡꯕꯩꯔꯣ ꯇꯧꯁꯟꯅꯩꯔꯣ ꯀꯥꯏ ꯇꯧꯁꯤꯟꯅꯕꯅꯣ ꯅꯪꯗꯤ ꯎꯗ꯭ꯔꯤꯕ ꯅꯥꯀꯟꯁꯤꯗ ꯂꯦꯞꯄ ꯑꯩꯉꯣꯟꯗꯕꯨ ꯇꯤꯀꯤꯇꯤ ꯋꯣꯠꯄꯣ ꯈꯣꯠꯄꯣ ꯑꯗꯣ ꯑꯩꯗꯤ ꯑꯝꯇ ꯎꯗꯦ ꯍꯥꯏꯕ ꯀꯥꯏꯗꯤ ꯎꯔꯅꯤꯒꯦ ꯈꯣꯡꯒꯁꯦ ꯂꯣꯏ ꯐꯥꯖꯤꯜꯂꯤ ꯆꯦꯟꯒꯦ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯐꯔꯕꯣ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯇꯧꯔꯤ ꯈꯪꯗꯦꯗ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯍꯌꯦꯡ ꯃꯥꯏꯕꯗ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤ ꯂꯥꯛꯆꯠꯁꯤꯔꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯐꯂꯛꯑꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯗꯤ ꯂꯩꯕ ꯑꯩꯅꯕꯨ ꯎꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯃꯥꯏꯅ ꯇꯥꯏꯕꯪ ꯅꯠꯇꯕꯒꯨꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯆꯅꯤ ꯏꯁ ꯀꯨꯏꯔꯦꯗꯅ ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯛꯊꯥꯛꯇꯤ ꯐꯪꯉꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯔꯒ ꯄꯨꯛ ꯊꯜꯂꯦ ꯑꯣꯏꯔꯣꯏꯗꯕ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯨꯝꯕꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯔꯗꯤ ꯄꯨꯛ ꯊꯜꯂꯦ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯏ ꯀꯥꯟꯅꯔꯣꯏ ꯆꯠꯁꯦ ꯑꯩ ꯆꯠꯅꯤꯡꯗꯦ ꯆꯠꯅꯤꯡꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯆꯍꯤ ꯆꯅꯤ ꯍꯦꯟꯅ ꯂꯩꯔꯛꯑꯕꯅꯦ ꯑꯗꯨꯅ ꯑꯥꯗ ꯆꯠꯅꯕ ꯇꯧꯁꯤ ꯑꯁ ꯑꯩ ꯆꯠꯅꯤꯡꯗꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯎ ꯆꯠꯁꯤꯔꯣ ꯀꯗꯥꯏꯗ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯑꯩ ꯆꯠꯅꯤꯡꯗꯦ ꯆꯠꯅꯤꯡꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗꯨꯗ ꯅꯪ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯇꯥꯗꯨꯅ ꯂꯩꯍꯧꯒꯅꯤ ꯀꯩꯗꯧꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯑꯩꯁꯨ ꯄꯨꯡꯕꯥ ꯐꯥꯗꯕꯒꯤ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯄꯅꯦ ꯆꯠꯍꯧꯕꯅ ꯐꯅꯤ ꯅꯨꯄꯥꯁꯨ ꯐꯪꯗꯦ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯄꯥꯔꯠꯅꯔ ꯂꯩꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒꯦ ꯆꯠꯁꯤ ꯆꯠꯂꯁꯤꯅꯦ ꯅꯪꯒ ꯑꯩꯒ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ